Ngasi numida wairam phongkhiba kanglipaki meragi pause digi maru eba pau khaira khangasaraka miyamda khodo tamjige kuki singna chatharakiba kai hemba thong sing makhatana chatharaklabade Yelhou Phurup sing punsinduna kuki singi mathakda achabu erang ama thoklakpa yai Maibon Phaomei kuki singna chatharakliba kai hemba thong sing amade aramba wafam kaya asumba saduna ngang sakliba sing asi athubada khongpham handoktuna leptrabade Yelhou Phurup miyamga kuki singi mathakta achouba erang ama thoklakpa yai haina Jaliyanglo United Committee Manipur gi maikaidagi section wa thamlakle hiram asigi matangda ngasi Imphal gi lamdunglongda pangthokpa paugi mifam amada Jaliyanglo United Committee Manipur gi President Maibon Phaomei na ngarang khulai matik chana paiba kuki kanghu amana Kangpokpi district ki konsa khul village da yum sanaba lamtu singdopagi thabak chathadingai da laktuna Tauriba thaba aduda athingba thambaga loinana village chief amsa abomai sahi yankhiga manga amade village chairman di Adam Jaini Fugamari bu tamthina phurambadagi rims laingduna lairiba thagdo ase kuki singi ka hemba thongni mitomna mapugi lam mulaga laiba haibasi asumanate aramba wafam kaya haijinduna kuki singna thengkhang kaya da chatharakiba ka hemba thongsing asi makhatana asum chatharakpa tarabade Yelhou Phurup sing punsinduna kuki singi mathakta achouba erang ama thoklakpa yai haiki mahakna makhatana phongdokhibada hiram asigi matangda Manipur lengaki mapu oina lairiba Manipur Governor Chief Secretary na khulai paduna lakhiba kuki sing adu kana no suda leiba kadar sing oiragana makhoina tauriba thong sing adu yade haiduna logi oiba thabok lakhotpiyu maduna trabadi pamdaba thogdok kaya hena thoklakpa yai Jaliyanglo United Committee ki maikaidagi Manipur da khundaminariba Yelhou Phurup sing asi yamna nungsi chanana leiminaba ingtapa Manipur ama oina leiba pamjai masida mitop kharana chatharakliba thong asina asumak chatharakpada lengangna yengduna leirabadi yamna chaungna thoaningdaba thodok thoklakloi hainingai leite makhata rapa pauda maitai ningol singna tangkhulgi mabung mapa singda sajibogi khodo tamduna masi mapa oibagi asepa mari adu utkare Sahi lisang sina Manipur Ethnical Social Culture Organization Amesko na pangthokna lakpa sajibo khodol tamba igi khodol libagi thorom Kangpokpi district ki manung chana leiba Laikoi Ching the All Manipur Ethnical Social Culture Organization amade Laikoi Ching Village Authority na senduna tangkhul Phurup ki mabung mapa singda khodol tambagi thorom pangthokkhre thorom ga mari lenyana Amesko gi President Ibotombi loitongbam na phongdokhibada Lamdam asida lairiba Yelhou Phurup singbu mama amatagi mazane ichil inauni khanduna machan machi oiba singna mabung mapa oiba singda sajibo khodol tamba igi khodol libagi tharam asi lisang sina pangthoktuna lakle handaki sahi gi oina su anerak subo oina Laikoi Chingda lairiba tangkhul gi mabung mapa singi maphamda ngamjaba sahi ama horakpagi sahi ama loikiba langdai asida Amesko na senduna khodol tamba gi thoram asi pangthokpane thoram asi maru oina pangthokliba asigi maramde lamdam asida lairiba Yelhou Phurup singi marakta mapa lamdagi changsilakpa mitop singna amade India lengana Yelhou Phurup oiriba singda singchep thaduna Phurup maselgi marakta nungsinadana tokhai tahanduna lamdam asibu thugainaba hotnaba asi thingnaba Amesko na hotnabani haike amaramda Laikoi Chinggi headman Daine Ramaina haikibada Amesko gi thomi khara mafam asida laktuna sajibu khodol tamba igi khodol libagi thorom pangthoknaba hairabadagi ngasigi thorom ase Yelhou Phurup singi oinadi tawdaba yadaraba thorom amani hadina pangthokpane ngasigi thorom asina lamdam asida laiminariba Phurup singi marakta asepa mari thamduna laiminarabadi mitop singna kanglup maselgi marakta nungsinadana hotnarabasu sungkai kahemba ngamloi haike thorom aduda Laikoi Ching headman Daine Rimai Amesko gi President Ibotombi loitongbam Amesko gi advisor IB Luwang Laikoi Chinggi ex headman AS Kafuikui pastor Phuirang Sangkasu na sarugaki donina maitai ningol singna tangkhulgi mabung mapa singda ngamjaba polam khara sajibogi khodol tamduna masi mapa oibagi asepa mari adu utki makhata rakpoina paujel pausi edagi maru oiba pau khara khangasaraka miyamda khodol tamjage Muslim singna akan mamongda protest tawriba Waqf amendment bill singaniga subna kunga mga President murmurna ayaba pikre haukiba irai numit ki nungalamdaida pung taraga mari subna Parliament ki Rajya Sabha da opposition singi akan ba ayeba marakta pass tawki Waqf amendment bill singaniga subna kunga mga
amasung musulmas waf repeal bill ngarang president na ayaba pikibaga loina bill asi official oina leba asida satnaba hawankre BJP Central Government na bill asigi maruiba pandamasi waf ki lantung sing transparency laina leba asigi state singda management tawnabagi damak bill oina pass tawduna ek ohen kibani bill asi haukiba sagol sinumita Lok Sabha da voting tawduna Treasury bench ta apunba vote chaniga marfuga nipan amade opposition base na chaniga kunthra ni thoi phangduna opposition ma maithi bapiduna bill asi pass tawraba matung Rajya Sabha da haukiba irai namita pass tawnabagi dama pukhalakuna haidiba namit asigi nongalamda da Rajya Sabha da su voting tawnaki voting aduda Treasury base na vote masing sama kunga nipan phangki aduga opposition base tagi vote masing maudraga mga phangduna bill asi opposition na mai pakna Rajya Sabha da pass tawkibani bill asi pass tawkhraba matung nongambaga India gi state singda lairiba Muslim gi organization sing asigi mayokta state sing mathuna protest tawki Muslim organization sing aduna hairiba Waqf Council asida Muslim nataba nupi ani yauna member ani hapchinbagi provision amasung government gi official sing hapchinduna Waqf property gi khatna chainabada khut thingjanhanbagi ayaba pibagi mayokta yamna chawba khongjang singki amaromda bill asi parliament ki house animakta pass tawduna president na ayaba piraba matung law oina India lengakta chana kharabasu tonga Muslim lusingba singi organization singna bill asigi mayokta Supreme Court ta pass tawkiba bill asi unconstitutional oi amade discriminality oi haiduna appeal chatlagani haide makhatarapa pauda CSO taraga taruk ki lusingba singna governor unaduna MSPCL gi MD gi matakta thigatna ba haijakre Manipur State Power Company Limited MSPCL gi Managing Director NJ Subhash Chandra Singha gi matakta corruption ga mari lejana siriba maral sing asi kumna investigation tawbiyo haina civil society organization taraga taruk ki apunba team amana Manipur gi Governor Ajay Kumar Bala unaduna taksing kare haide apunba organization asina Manipur gi Governor da ayiba cherol oina joint memorandum ama besing kre joint memorandum aduda Manipur gi amata ngairaba power company asigi managing director na senja thumja maila na sijinaba amasung sel thum ningthina sijinadabagi report sing yaure memorandum aduda mamang thagi kunga mapalda lamdam asida phongba pause amana MSPCL gi MD na company asida lairiba staff chaniga kundagi makhoibo promotion kahanaba tolop hengatpi gi haiduna staff amamdagi lupa lising kunthra dagi lupa lakh anirom laukibagi pau phongkiba laikre masigi mathakta ikui-kuiduna company asida yamna ngakpa maungda employee chaniga marphu rom ikhang khangawduna promotion pikibasu laikre aduga promotion kaba yaraba company asida thabak tawriba employee singdi hauju phawba MD na namchinduna thamli haina maral side yamna ngaklibadi ikui-kuiduna watchman kam cleaning assistant sing amade computer operator pun employee chaniga nifuga mangagi tolop hengatnaba piriba asina takpade MD asina company asige financial power sing lana sijinare haina takpan haina memorandum asida palle makha tarakpoina kangla paudigi maruiba pau khara khangasaraka miyamda khudo damjage Manipur gi erang BJP na thoanba oina uba langani English aniga sumna kunga taruk matungda delimitation pangthongnaba center leader singda taksile sarada BJP Manipur Pradesh ki president Sarada na haikre Manipur gi erang BJP na thoanba oina uba langani delimitation Manipur gi oina lising aniga sumna kunga taruk ki matungda pangthokpinaba central leader singda taksile BJP Thamoiba Mandal na sinduna Khuyathom Pukri achouba mapal multi-purpose hall da pangthokhiba tharam aduda BJP Manipur Pradesh ke ex-president Mainam Borot BJP Manipur Pradesh ke senior vice president Nongthomam Nimbas BJP Manipur State ke ST Morcha president Langazai Kamai Thamoiban AC ke MLA Khungjam Joy Kishan BJP Thamoiba Mandal gi President Muttum Rajendra na thorom gi athaiba mingthulen oina saruk yakiba thorom aduda BJP Manipur Pradesh ki President Sarada na makhatara duna Bharatiya Janata Sanghya hani leramba lising masama parmarfurda Bharatiya Janata Party hana saphonglakiba party asigi lusingba singna thamlamkiba liklamda ngasigi caretaker singna socially politically culturally kaitharak lamlaba India sibu
ꯑꯃꯠꯇ ꯑꯣꯏꯕ ꯏꯟꯗꯤꯌꯥ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤ꯫